Loyalam E-PAO tabi bakutima po hitrang susmitana namitangi pao pizari ahan bida maru headline. Phase ahum Thokna July, October amadi December da IDP sing masa-masagi MAYUM2DA Hanjin Naba Leingakna Thabk Paikhtle haina Chief Secretary na phongdorakli. Chingi District Mari da lochinduna thamlamba khulai kaya marum Combined Force na fagat pangamkhre. Silchar RE Hospital da laing liba Manipur macha amagi hakchanggi part doctor na lokthoklamlei. Pausandona Pijari. Phase ahum Thokna July, October amadi December da IDP sing masa-masagi MAYUM2DA Hanjin Naba Leingakna Thabk Paikhtle haina Chief Secretary na phongdorakli. Lanjenaduna relief camp ta leriba miyoi sing phase ahum Thokna masa-masagi MAYUM2DA Hanjin Naba honari. Mayum makai leitaba sing lupa lakh ahum rongi senthang piragani haina Manipur Leingakki Chief Secretary Prasant Kumar Singh na phongdokre. Wafam asing ngasi Manipur State Commission for the Scheduled Tribe lingkhatki bachahi ani suropagi Foundation Day ngasi Hotel Ifa Classic Sangai Hall pangthokpa thoramda saruk yakiba Manipur gi Chief Secretary na phongdokhibani. Paumi singna hangba wahangi pakhumpiriduna Chief Secretary PK Singh na phongdokhibada chahi asigi July, October amadi December da phase ahum Thokna Lanjenari basing masa-masagi MAYUM2DA Hanjin Naba Leingakna Thabk Paikhtle. Lanjenari basingi manungda miyoi lising tare rongi yumkai semgat saganaba apik persenthang pinaba honagani. Haidiba miyoi sing asigi yumkai irang asida akai atoi thokpa leitrabasu matam sangna mi leinadaba yengsindana lakpa mayum oibana nongna semgatnaba senthang asi pigidabani. Loinana masa-masagi MAYUM2DA hanbada khudong charoidaba miyoi singi oina fabricated house da leinaba thorang tauri haiki. Paumi singna makhatana hangba wahangi pakhum piraduna Chief Secretary na hai. Mafam kayada lawu singu bagi thabak thoram ingna chikna hauzi Paikhtle. Manipur gi oina Aadhaar updation gi thabak paikhalagani haina sufongdokhi. Chief Secretary na makhatana paumi singda phongdokhibada Manipur gi Civil Secretariat, Police Headquarter, IT Facility Building amadi Delhi ga Dwarika amadi Kolkata da sagaliba Manipur Bhavan chatliba tha asigi aroiba sarukta sangaraba yana leiri haina sufongdokhi. Loinana Manipur gi hauzik oiriba phibam asi tapna fagalakle lawu singu gi thabak pangthokbada hana amaga unaba yadana leiramba community gi miyoi singna yamna nakshinana mafam kayada thabak shuminaba haure amadi lawu singu bada tangai fadana changdraba yadraba isingsu isingi haurak phamdagi lamdam asigi lawmi singna punna sizinab haure masi afaba khudam amani haiki. Thoram aduda Manipur Leingakki Chief Secretary Prasant Kumar Singh, Commission asigi Chairperson T. Matthew Rongmai, Travel Affairs and Healthki Additional Chief Secretary Anurag Vaspal, Additional Chief Secretary Finance VK Diwagan amadi atay maru oiba mithunglen kayana sarugyakhi. Chingi District Mari da lotsinduna thamlamba khulai kaya marum Combined Force na fagat pangamkhre. Security Force ke kangbuna Manipur gi tongan baching amasung tam anigi mafam singda search operation chatharakpagi manung chana ngarang amadi ngasi Tengnopal Kangpokpi Chandel amadi Chuchampur District ki mafam kayada lochinduna thamlamba khulai kaya fagat pangamle hari. Manipur Police ki Director General of Police ki office ki ngasi media da thadorakpa cherolamagi matung inadi akangnaba pausing fangbadagi ngarang Ayuktagi ngasi ayuk phawba Tengnopal Chandel amadi Chuchampur District ta Manipur Police, Assam Rifles, Army amadi CAPF ki kangbuna chathakiba search operation da tongan ba makhalgi nongmai chani ka ahum bomb amadi atay nongmai maru sing fagale hari. Pao asina hai operation aduda fagalaba khulai sing adudi Insas Rifle kunmathoi, AK series taramathoi, SLR kuntaruk, Sniper Mari, Carbine ani, 303 tarataret 51mm mortar ani, MA assault rifle ani, M79 green launcher home, scope kalunin rifle ama, single sword breech loaded taranipan, single barrel ball action taramathoi, pistol taruk, .22 rifle ama, lathot ani, single bolt kunmanga, pistol countermate ahum, muzzle loaded rifle mari, single bolt taruk, pompi kuntranipan, lathot ama, 5.56 mm gi maru kunmapan, 7.62 mm maru marfu, IED kuntra, grenade tara, pompi cells mapan, lathot grenade anini hari.
Amaromda security force na chatharakpa search operation gi manung channa ngarang Chuchampur district ki Chuchampur police station gi manung channa Mawbom village sakhangdaba singna lochenun thamba oigani haina chingnaba khulai kaya marum fagat pangamle hari Police ki paw asina hai fagalaba khulai sing adudi magazine ga lunena country-made AK rifle ama lathot gun ama magazine ga lunena country-made pistol mari country-made single barrel rifle ama country-made stain carbine ama tongan ba size ta pompi mari 5.56 mm gi live ammunition taruk 5.56 mm gi empty case taruk 7.62 mm AK47 gi live ammunition ama 7.62 mm gi empty case mapan pompi live round ahum 12 gas round taruk 7.62 mm VDRS Alagi empty case ani empty case of lethal ammunition amadi BP jacket ama helmet antenna amadi set yaudaba bafeng walkie talkie jungle boot chura ama fagale hari Silchar RE hospital da lying liba Manipur macha amagi hakchangi part doctor na lokthoklam lei Silchar gi RE hospital da lying ba Manipuri macha ama hospital adunan anaba miwe adugi amadi imung manungi miyo singi ayaba yaudana hakchangi part lokthoklam le hari Thawdog adugi matangda lying liba miwe aduna police ta wakalakpadagi doctor adugi mathakta FIR ama police na lokhakhre hari Pau asin hai lying liba Manipuri macha ama adu mahaki hakchangda genital infection laibadigi RE hospital Silchar da pukhatuna lying ki mahapu lying liba hospital adugi doctor Eden Sinha koba doctor aduna anaba adugi genital infection adugi damak biopsy launaba pautak pikhi adubu patient amadi imung manungi miyo singa tanaramdana doctor aduna patient gi hakchangi kayat ama yauriba genital adu loktholamani hari thawdog aduga mari lenna patient aduna gungunar police outpost wakacherol ama pisinbadigi doctor adugi mathakta police na FIR ama lokhatkibani hari loinana patient aduna thawdog aduga mari lenna chief minister Hemanta Biswa Sarma dasu ayiba cherol ama piduna wakatkre hari Paugi marak thatna Loyalam E-PAO tabiriba kudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Indo-Myanmar border fencing ki thabakta apanba pirakpa sing thinanaba SOI gi team sing deploy tawkhrai Myanmar amasung Manipur gi lona bangam khagi sarukta hojik chathariba border fencing khabagi thabak asida kuki amasung naga gi tongan ba CSO singna apanba kaya pirabasu central government ki maikedagi amadubu chapchana mayoknaduna border fencing khabagi thabak makhata na chathari Indo-Myanmar border fencing khabagi thabak chathariba asida hena khumang chawshinaba amasung leibak anigi ngamkhaidai yungliba subsidiary pillars sing suna leitaba mafam singda border alignment gi thabak ta khudong chadaba kaya mayoknariba asida border fencing khabagi thabak toriba BRO gi mateng pangnabagi damakta central government ki maikedagi survey of India SOI gi ahenba team tharaktuna border deploy tawba hokhrei central government ki maikedagi free movement regime asi manage tonaba amasung border security asi hena kangkhat hanbaga mari lenana Paikhtle border strategy gi manung channa Manipur gi sector yauna Indo-Myanmar border gi kilometer lising amaga chatruk nifu humdoi shangba fencing gi thabak asi athubada khaba lushinabagi thabak yamna kana chathari Indo-Myanmar border gi saruk asida border security management gi manung chena border fencing khaba yauna chingi yamna ngamba khudong thiningai oba jaga singdadi surveillance system sing install tawagi thabak shu pilot project ama oina paikhat ba hokhrei border fencing khaba gi thabak asi mapung oina free movement regime asi chana khidraba matungdani Deputy Director Taranito Khalakpada Manipur dagi Ningthaujam Ajit Yauraklei Union Public Service Commission na Ministry of Labor and Employment Directorate General of Employment ki Deputy Director Taranito Khalakpada Manipur dagi Ningthaujam Ajit Singh Yauraklei Thobal District ki Khangabok Khulakpa Mamang Laikai dagi Ningthaujam Ajit Singh Housing Ministry of Development of Northeastern Region Nongrim Hills Donor Ministry Silong da Research Officer Planning oina thabak puribani hari Mahosagi khalkanaba hotnabada Leingakna Paikhtle thabak singda mateng pangba changi haina GTN phongdorakli State asida haukiba matam khara asida sabgi chang ka hena hengalakliba amadi nong khazik tabaga tampakta ising toina chawriba asi hantahange hairabadi Leingakna Paikhtle umang yokhatpagi thabak asi hena khumang yakshinba mathoktai haina Congress Party gi Yangnam Assembly Constituency gi PCC member oidiba Dr. H. GTN phongdokrai
Wafam asi Kakching district ki Mondom Mahadev gi chingda pangthokpa mahakna sponsor tawraga ngasidagi horaga Manipur gi tongan mafam singda chathagadaba u thabagi campaign haudopaga thauramda haikibani. U thabagi campaign haudokpa aduga Hyanglam SC gi tongan mafamdagi lakpa Congress Party gi worker kayana saruyaki. Thauram aduga mari lenana Dr. HDT na makataraduna hai. Manipur da haukiba matam khara asida chingi area singda pakshana umang kaya kokthokpa asina maram oiraga sabagi chang nomagi hengalakli. Maru oina turel kayagi turel maru singda umang kokthokpadagi nong khajitang chubaga tampakta ichaw hekta thokli. Asumna miyebagi ka henba thawongna tholiba awaba kaya asi kokhange harabadi kokthokraba umang sing asi amuk hana hengat hanba mathau tare. Maram asina lengak amadi tampaki miyamna tamgi area da chahi khudingi u pambi la kaya thariba asi chingdasu cham manana paikapa mathau tari. Maru oina chingda umang kokthokpa hanthana chingmi singda awareness pibaga loinana makhoibu umangda akaiba piroidaba mawongda lehena bahonaba asi yamna tangai fadre. Loinana ngasi mahakna hokdoliba u thabagi thabak asisu makhatana Manipur gi tongan mafam singda chatuna miyamga loinana thariba u sing asi hingana bahonabagi thodangsu makhatana laukhigani haiki. Miyoi manga positive oiki Amadi tara manga na discharge tawkhrai. State asida COVID-19 gi pibam tapna fagalakkibaga loinana haukiba pung kunmari asigi manungda miyoi manga positive oikibaga loinana miyoi tara manga pibam fagalakpadagi discharge tawkhrai. Manipur lenga ki COVID-19 control room dagi phangba pau amada haukiba pung kunmari asida state asida punna miyoi kuntra humdoi COVID test tawki. COVID-19 test tawkiba aduda Chandel da ama, Imphal East da ani, Imphal West da ani punna miyoi manga COVID-19 positive oiki. COVID-19 positive oikibagi chang asi chada taramanga dasmik ani haina su pau asina makhatari. Ngasi phawbada COVID-19 lachet asi hek sandorakpadagi hauzik phawbada miyoi liseng amaga ani COVID test tawkibagi manungda miyoi chaniga marfu mapan positive oiki. Adubu ngasi lachet asidagi miyoi taramanga gi fibam fagalakpadagi discharge tawkibaga loinana apunba discharge tawkiba migi masing chamaga taratare sukhrai. Loinana lachet asigi apunba active case masing humphuma humdoi handakrai. Ngasi phawbada lachet asina miyoi amata laikidaba yaudri haina sukpau asina makhatari. Nagaland gi changmadagi mau phawbagi bypass road asi permanent bypass road ama oina semnaba governor da taksingkhrai. Manipur gi lifeline oriba Imphal Dimapur lambi gi Nagaland gi Phase da hauzik landslide thokpadagi bypass road ama oina sanariba changmadagi mau phawbagi lambi asi permanent bypass road oina semnaba ngasi Manipur Drivers Association, Senapati District Truck Owners Union, Senapati District Truck Driver Union, Manipur Gorkha Motor Workers Union gi mihut singna ngasi Manipur gi governor da memorandum pisindun taksingkhrai. Governor da memorandum pisin kiba aduga mari lenina Manipur Driver Association gi secretary su oriba National Highway Trade Union Federation gi legal advisor su oriba Sanjay Khetrumayum na permission na phangdokibada Nagaland gi Phase da landslide thokpana maram oiraga lamdam asigi nomagi tangai fadaba potlam sing maru oina chana thaknaba amasung hidak langthaki potlam sing asi mau Kedima amasung chakma phawduna bypass road semlaga Imphal damna pusilakibani. Hairiba bypass road asi semna bohonabada mau kendragi MLA Dikhona mahaki araiba machinery sing puthokduna angamba thakta hona kiba adugidamakta thagatfa phongdokli. Northeast Trade Union Federation ki meeting makhada Manipur Drivers Association, Senapati District Truck Owners Association, Senapati District Truck Drivers Union amasung Manipur Gorkha Motor Workers Union na yamna wana hotnaduna bypass road asi semduna nomagi tangai fadaba potlam sing asi Imphal tamna pusilakibani. Adubo hariba lambi asi Manipur Sarkar gi Principal Secretary Works na PWD na sembani haina ngarang cherol thoktuna phongdokibadu yamna kana yaningde. Lambi asi gari gi Union Association ki kangbune yamna wana hotnaduna semkibani. Hauzik semli ba bypass road asi IVR amasung state highway amasunate adubu Nagaland da landslide thokpa matamdadi lambi asi Manipur tamna nomagi tangai fadaba potlam sing pusilapiki yamna tangai fadaba lambi ama oibana permanent oiba bypass road ama semnaba Bharat Sarkar gi Ministry of Transport takshin ba yauna tongan ba demand sing yaba memorandum amang asi governor da pisingkibani haina phongdokhi. Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom su mateng pangbiyu. Aroibada maroiba pau amuka hana pizari.
Phase ahum thokna July, October amadi December da IDP sing masa masagi mayumda hanjinaba Leingakna Thabk Paikhtle haina Chief Secretary na phongdorakli. Chingi District Mari da lochinduna thamlamba khulai kaya marum Combined Force na fagat pangamkhrei. Silchar RE Hospital da layang liba Manipur macha amagi hakchangi part doctor na lokthoklamle.
Matang asida Loyalam E-PAO na namitangi pau pibil lojare tabiriba khudimakpu amuka hana khurumjari.